AGC Manipur State na Chakthong gas matau karamna sirinagadaगे amate kari kari section thorang lawgadage haina consumer singda disangsina mipum khudingmakta khanganbaga loinana training piduna lakpugi saruk ama oina ngasisu Imphal West district ki mayang Imphal da leiba Brave Boys BBA club amadi thana maning khunau maira paibegi loinana all gas care Manipur state na kusam naduna Chakthong gas matau karamna sirinagani kudong thiba tanabagi damak ki matangda mipum khudingmakta khanghanaba kaloinana miyamda takpi tambibagi thoram ama pangthokre thoram aduda AGC Manipur State ki manager Sagol Sem Joy Prakash na miyamda expert oina wangang naduna miyamda Chakthong gas tagi tholakadaba mahulangpok ki matangda miyamda sukaina takpi tambiki asigi thoram aduda AGC Manipur State ki field assistant su oiriba sumang lilagi artist Happy Rajan amadi AGC Manipur State ki caretaker Yumnam Asni su saru yaki program aduda AGC Manipur State ki field assistant su oiriba sumang lilagi artist Happy Rajan na miyam ki pungding sumhat ki bagalona program yauba lakpa miyambo nohanduna AGC ki pandam adu hena kanaba phanghanaba miyamda noning ba dialogue kaya ki thangda sakya sinabagi matangda su miyamda awareness piki